Cocomi gi miyoi taret na saba mihut Kangbu amaga ngasi New Delhi da Ministry of Home Affairs ki mihut singa loinana chahi ani helaba Manipur gi irang asigi matang da unaduna wari sanakre Cocomi gi convener khuraizam athobuna video gi khuthang da thadokpa pau gi matung ina ngasi unakhiba adu numit yung matung minute 15 rom chatpatagi hauraga pung anirom mifam adu pangthoki khuraizam athobuna phongdorakpada ngasi gi mifam aduda Cocomi gi maikaidagi haukiba tang ahumda fangkiba People's Convention da lawkiba warep singi matang da pukhatuna kupna khana nainaki loinana Manipur gi miyam na lawkiba warep ama oibana People's Convention da lawkiba warep sing adu makata na India gi awangba thaki authority da Pukhatpi na bawafam ngasigi mifam aduda thamlamki haina phongdorakli mahangna makata khibada siroi kumhaiga mari lainana gwaltabida thokiba Manipur thaba wahai muthatlu haiba thogdok adugi matangda miyamda fauriba nungaitaba amadi khoisaunaba kaya do ministry gi mihut Kangbuda marik chumna chapchana tamlamki ministry gi maikaidagi su thokriba thogdok adugi matangda center gi maikaidagi lokhatpam thokpa thabak sing lokhatlagani haina phongdorakhi hairi atopa point amana iranga mari lainana ministry ga tana tiknaraga loishina bahotnagani aduga maru oina koki gi suda lairiba lalholup amataga wari sanarpa matamda Cocomi na hiram amatada saruk yaroi haiba wafamsu ministry da thamlamki haina phongdoki loinana Manipur da ing tappa hanjinna bahotnabada ayet papiduna phongna irang hauriba sing asi India government ki maikaidagi laksina bahana hotnagadabani haiba wafam thamlamki aroiba oina Manipur da ing tappa purakna bahotnabada Cocomi na hiram khudingmakta mating pangna bahotnagani haiba wafam thamlamki haina phongdorakli Goal tabi ki hendak thoi bayam nungai taba issue sigi matang dasu Manipur gi miyam da fauriba pendaba nungai taba amadi madugi sentiment sing adu ekoi chap chana thamjaki bogolena na Manipur miyam na huji taliba pendaba gi demand sing adu chap chana ekoi thamjakraba matungda haiba wafam sing adu ministry gi official sing gi side gi makoina wafam sing adu note taution bogolena na adugi chanaba government gi maikedi gi lokhat thabak sing adu lokhat nanaba honaragani haiduna thambiraki Manipur crisis ka mari lainaba issue sing asi loisanna bu hanabada Cocomi gi maikedi gi di government of India gi maikai khaktada waina koi unaduna issue sing asi tanaba tingnaba amdi loisanna bu honagani aduga maruina su group singa chathariba adumlaba wari saba na taga madugi crisis asi gi mari lainana nainabagi mata no la ko ka dadi madu koi gi maikedi gi mawam tada koi sharu yaroi